Ngasisu mahausago Sanalebak Story Collection na mayamgidamakta nungairaba wari ama puduna laksari. Wari asigi maming na Sendoi Chabi Leisabi Aribi. Wari asti buthabi rakpina Echanbi Mangang. Hauzik mayamgi maphamda wari asi kudol tamseraklagi mayam punna taminarasi. Kalen yaushilakpasidanya pot jaysi sukuina amatta thamba yadre. Pot na marola masitriba. Nong magi ichadi saushilai. Imongi sel changbagi changdi hingalai. Akhang retawrisi. Punchi se angang oiringai piklingai matamda khara nungairamge tawi. Chokhala ikhai nungaibase asum hantharakpagum tawine. Pot yolibi nupi amana hairakpani. Atopa nupi amana amuk hairi. Punchirwal haiduni ije amuk nungaiba amuk waba. Laina tamba nongdam khoni. Aikoina karibo hairuni. Lai masu hakman bahairuni da. Nungaiba mida nungaiba ngakta jaro hek pishinba. Awaba mida na nungaiba sungam handaba. Haunaba thabak na teda. Pendre nungaitre haiduna karibo hairuni inausa. Jatliba matamgi ichel sida adumak matung illaga chatpatabani niya. Kaithel da pot yolibi mayamdo punchilaga wari sanabani. Kalen matamni. Nungsa haigalakpa oibagi misu khara aduk latli. Adum na wari sarambadagi khara naha oibi nupi amana jahi khara leishilabi chawbi da hairi. Tanja sida Sendoi Chabi Leisabi mombi gi lila sisu punchigi mathela mo oirini ne. Ichya ngarang na handi kaithel thoglakte. Kaithoba yawge yumda. Chawbi su nupi adugi pakhon pirei. Kaishu tawde de ibema. Yumdo anaye yawbugi tawbani. Aisu kok thadokpa yadraba. Hoine. Aisu anaba yawram gadra haidana khalibani. Kanano naribo. Icha nupi ahalduni. Aina kaithel chatlaga mane imungi thabeng khang loina tawbani. Mana na silaga lay. Angang sing aduna di karibu khangani. Aduna yumdo thadokpa yadraba aisi. Ngasi se khara phare haidana amuk thokla ini. Isi kayam ka nangamdrino ne ije. Mado kayadi nagandi. Amuk na thorakpa asidi jat yamna thikra potni. Phana kanna ngamdi. Chak phawba phana koina chadi. Is ibema ma amana base. Aingondari thabak mayam ama haplibani. Khutna matekpaga chap manarini. Thabak mayamdo nangnaba chenbada kok sabset hatpa phawba sangba natte. Chumini je angang do khara naba pharabro. Ho khara budi phare. Chag isingadi nahandagi khara chari. Iche na kaithel laktabada is Sendoi Chabi mombi to nungti gilai. Mahana lakpade iche thingnadredana. Aduna kaithel sida nungtigi isaw tawrini. Ngarangdi yum phawba chatluni haidana yamna saune chakhibani. Yumda lakpro. Madugi Leisabi Aribi do. Aina tawramani khanglabani. Aina magi paisa do hikmatladawasi mangaini. Kari Mana yumda chatkani kaina hariba. Isaw na marola makaliba. Sawa na marola mathuriba. Asinani. Haujik phawba mayum panba khangdana layriba asi. Kaithel phambi chawbi na hairakliba wa aduda maga wari sanaramba nupi aduna yamna khangning na hanglai. Ichya adubu magi khangnabu nupaga layba chalo. Chahi supana leishilamgadaba mali. Mamai du yengbada khuiba ma yawri mi. Chawbi na hairi. Kadai khangnaba laydoinu ibema. Haujik magi nupa khangnaba layradi asuk yamna layrise iraroi mayum pankhradabani sel haira watpa nati. Aduga kariki haujik phawba Leisabi oiraga sum laydoino waniya. Adubu mabu sel laytabasu nati. Mayumda kok palage haidi. Yum thengna palaga amuk soi ngam thoktanaba. Ibema sel tho mayam ama layrasu Nupado layradi nahana paloidro. Nupa laytabagini mana haujik phawba luhongdana layrisi. Kaino moigi mama mapadubu machaki luhong khumdongbagi waga amata hawdoktabra kaino. O hawdo haibani. Nupaso ama ani yengba lakpa mali. Macha nupi sigi isawa sida loina tanthokkhidana tokhraba mali. Haujik phawba luhongbagi wafam amata tade ibema. Ado Kaigino mana asuk yamna layraba phawba nupa amata phangdriba sibo. Nati
ꯑꯩꯅ ꯍꯥꯏꯗꯤ ꯐꯅ ꯀꯨꯏꯅ ꯂꯩꯁꯥꯔꯛꯄꯅꯤ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯕ ꯖꯥꯠꯂꯕ ꯍꯩ ꯃꯤꯁꯨ ꯂꯩꯁꯥꯕꯤꯅꯤ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯝꯒꯅꯤ ꯅꯨꯄꯥꯕꯨ ꯋꯥꯠꯄ꯭ꯔꯣ ꯑꯗꯨꯗ ꯃꯥꯒꯤ ꯏꯁꯧꯗꯣ ꯑꯗꯨꯗꯅꯦ ꯅꯨꯄꯥ ꯑꯃꯠꯇ ꯄꯥꯝꯂꯝꯃꯔꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯠꯇꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯐꯝ ꯑꯃꯠꯇ ꯆꯪꯂꯨꯕ ꯌꯥꯗꯦ ꯃꯥꯕꯨ ꯍꯦꯛ ꯆꯪꯂꯕ ꯌꯥ ꯍꯦꯛꯇ ꯇꯧꯔꯛꯀꯅꯤ ꯅꯣꯛꯄꯁꯤꯅ ꯃꯥꯅ ꯍꯦꯛ ꯂꯥꯛꯑꯒ ꯀꯩꯊꯦꯜꯗ ꯅꯣꯛꯄꯗ ꯀꯩꯊꯦꯜꯁꯤ ꯄꯨꯝꯅꯤꯟ ꯍꯦꯛ ꯅꯤꯜꯂꯤ ꯆꯥꯎꯕꯤꯅ ꯑꯗꯨꯝꯅ ꯋꯥ ꯉꯥꯡꯂꯤꯉꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕ ꯅꯨꯄꯤꯗꯨꯅ ꯃꯉꯛ ꯑꯗꯨ ꯍꯥꯏꯐꯦꯠ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯏꯜꯂꯒ ꯍꯥꯏꯔꯛꯏ ꯇꯨ ꯍꯥꯏꯅꯔꯤꯉꯩ ꯑꯁꯤꯗ ꯂꯥꯛꯄ ꯂꯥꯛꯑꯦ ꯇꯨ ꯑꯆꯪꯕ ꯃꯤꯒꯤ ꯋꯥꯔꯤ ꯁꯥꯕ ꯌꯥꯗꯦ ꯑꯗꯨꯅꯤ ꯆꯥꯎꯕꯤꯁꯨ ꯃꯃꯥꯏ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯉꯤ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯂꯩꯁꯥꯕꯤ ꯃꯣꯝꯕꯤ ꯑꯗꯨ ꯆꯥꯎꯕꯤꯒꯤ ꯄꯣꯠꯐꯝꯂꯣꯝꯗ ꯂꯥꯛꯏ ꯆꯥꯎꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯥꯒꯤ ꯄꯣꯠꯐꯝ ꯑꯗꯨ ꯃꯤ ꯂꯥꯛꯄꯗꯒꯤ ꯂꯥꯛꯂꯤꯕ ꯃꯤ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ ꯃꯣꯝꯕꯤꯁꯨ ꯆꯪꯂꯛꯑꯒ ꯆꯥꯎꯕꯤꯒꯤ ꯄꯣꯠꯐꯝ ꯅꯥꯀꯜ ꯑꯗꯨꯗ ꯐꯝꯊꯔꯒ ꯍꯥꯏꯔꯛꯏ ꯏꯁ ꯅꯣꯡꯉꯥꯟꯕꯗꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯆꯠꯅꯕ ꯍꯣꯠꯅꯔꯤꯉꯩ ꯉꯁꯤꯒꯤ ꯀꯔꯤꯝꯇ ꯆꯥꯗ꯭ꯔꯤꯕꯅꯦ ꯑꯩꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯣꯝꯕꯤ ꯑꯗꯨ ꯁꯣꯔ ꯑꯆꯧꯕ ꯑꯃ ꯍꯣꯟꯗꯣꯛꯏ ꯆꯥꯎꯕꯤ ꯋꯥ ꯉꯥꯡꯗꯦ ꯃꯥꯒꯤ ꯄꯣꯠ ꯆꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯂꯣꯏꯁꯤꯜꯂꯒ ꯊꯝꯅꯕ ꯍꯣꯠꯅꯩ ꯃꯣꯝꯕꯤ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯃꯊꯟꯇ ꯉꯥꯡꯂꯝꯕꯗꯒꯤ ꯍꯪꯂꯛꯏ ꯏꯆꯦ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯍꯟꯗꯛꯇꯤ ꯀꯩꯊꯦꯜ ꯌꯥꯝꯅ ꯀꯨꯏꯅ ꯊꯣꯛꯂꯛꯄ ꯎꯗꯦꯅꯦ ꯆꯥꯎꯕꯤꯅ ꯃꯣꯝꯕꯤꯗ ꯁꯨꯛꯌꯦꯡ ꯌꯦꯡꯗꯅ ꯈꯨꯝꯂꯛꯏ ꯏꯆꯥꯅꯨꯄꯤꯗꯣ ꯅꯥꯕꯒꯤ ꯂꯥꯛꯄ ꯉꯝꯗꯕꯅꯤ ꯉꯁꯤ ꯉꯔꯥꯡꯗꯤ ꯈꯔ ꯐꯔꯦ ꯑꯗꯨꯅ ꯀꯩꯊꯦꯜ ꯑꯃꯨꯛ ꯂꯥꯛꯂꯤꯕ ꯑꯁꯤꯅꯤ ꯑꯦ ꯀꯌꯥꯝ ꯀꯟꯅ ꯅꯥꯔꯤꯅꯣꯅꯦ ꯏꯆꯦ ꯑꯩꯗꯤ ꯇꯥꯕꯨ ꯇꯥꯗꯦꯅꯦ ꯇꯧꯔꯤꯁꯤ ꯀꯔꯝꯕ ꯑꯉꯥꯡꯅꯣ ꯑꯍꯜꯗꯣ ꯑꯣꯏꯗꯣꯏꯔꯣ ꯑꯍꯜꯗꯨꯅꯤ ꯃꯥꯅ ꯅꯥꯁꯤꯜꯂꯒ ꯂꯩꯕꯅ ꯑꯩꯁꯨꯅꯦ ꯄꯥꯡꯒꯜ ꯑꯃ ꯏꯊꯣꯛ ꯊꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯑꯉꯥꯡꯗꯣ ꯈꯔ ꯀꯟꯈꯠꯂꯦ ꯑꯩꯁꯨ ꯈꯤꯇꯪ ꯀꯟꯈꯠꯄꯒꯅꯦ ꯀꯩꯊꯦꯜꯗ ꯍꯥꯟꯅ ꯆꯦꯜꯂꯛꯂꯤꯕ ꯑꯁꯤꯅꯤ ꯉꯥꯏꯍꯥꯛ ꯑꯇꯣꯞꯄ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯏ ꯑꯗꯨꯗꯒꯤ ꯃꯣꯝꯕꯤ ꯑꯗꯨ ꯃꯥꯒꯤ ꯁꯦꯜꯒꯤ ꯋꯥꯔꯤ ꯍꯧꯔꯛꯏ ꯑꯗꯨꯗꯤ ꯏꯆꯦ ꯅꯍꯥꯟꯈꯩꯁꯨ ꯀꯩꯊꯦꯜ ꯀꯥꯔꯛꯇ꯭ꯔꯤ ꯑꯗꯨꯅ ꯀꯩꯅꯣ ꯅꯍꯥꯟ ꯃꯈꯩꯒꯤ ꯁꯦꯜ ꯑꯗꯨꯁꯨ ꯉꯁꯤ ꯄꯨꯂꯞꯄꯤꯔꯣ ꯆꯥꯎꯕꯤꯅ ꯃꯈꯣꯜ ꯑꯗꯨ ꯈꯔ ꯃꯦꯡꯅ ꯍꯥꯏꯔꯛꯏ ꯃꯣꯝꯕꯤꯌꯥ ꯑꯩꯁꯤ ꯐꯤꯕꯝ ꯌꯥꯝꯅ ꯆꯥꯗ꯭ꯔꯤꯅꯦ ꯅꯪꯕꯨ ꯌꯦꯡꯉꯨ ꯏꯆꯥꯅꯨꯄꯤ ꯑꯃꯨꯛ ꯅꯥꯁꯤꯟꯗꯅ ꯁꯦꯜ ꯈꯔ ꯂꯩꯔꯝꯕ ꯑꯗꯨꯁꯨ ꯂꯣꯏꯅ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯀꯩꯊꯦꯜꯁꯨ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯁꯤꯖꯤꯟꯅꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯅ ꯄꯨꯊꯔꯦ ꯏꯆꯦꯈꯣꯏꯗꯤ ꯅꯣꯡꯃꯒꯤ ꯀꯩꯊꯦꯜ ꯑꯁꯤꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯂꯣꯏꯅ ꯄꯥꯅꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯀꯩꯊꯦꯜ ꯊꯣꯛꯇꯕ ꯑꯗꯨꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯨꯊꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯑꯝꯇ ꯈꯜꯂꯒ ꯌꯦꯡꯉꯨ ꯍꯣꯏ ꯏꯆꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯍꯥꯟ ꯃꯈꯩ ꯄꯨꯊꯕ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯇꯞꯅ ꯇꯞꯅ ꯐꯨꯒꯠꯂꯁꯨ ꯉꯁꯤꯒꯤ ꯑꯇꯥꯕ ꯑꯗꯨꯗꯤ ꯄꯤꯕꯤꯔꯣ ꯑꯩꯁꯦ ꯉꯁꯤꯒꯤ ꯀꯔꯤꯝꯇ ꯆꯥꯗ꯭ꯔꯤ ꯑꯗꯨꯅ ꯏꯆꯦ ꯈꯔ ꯊꯨꯅ ꯑꯝꯇ ꯄꯤꯕꯤꯔꯣ ꯑꯩ ꯑꯇꯣꯞꯄ ꯈꯔꯁꯨ ꯆꯠꯂꯨꯗꯧꯕ ꯋꯥꯠꯂꯤ ꯃꯣꯝꯕꯤꯌꯥ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯑꯃꯨꯛꯇ ꯇꯥꯈꯣ ꯍꯧꯖꯤꯛ ꯑꯁꯦ ꯏꯆꯦ ꯋꯥꯕꯅ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯔꯦ ꯑꯗꯨꯅ ꯅꯪ ꯈꯔ ꯉꯥꯏꯔꯣ ꯅꯪꯒꯤ ꯄꯩꯁꯥꯁꯤ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯑꯩꯅꯦ ꯏꯟꯈꯠꯂꯛꯅꯕ ꯇꯧꯔꯒꯦ ꯅꯆꯦꯁꯤ ꯍꯧꯖꯤꯛꯀꯥꯟ ꯐꯤꯕꯝ ꯑꯃ ꯆꯥꯗꯕꯒꯤ ꯇꯧꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯌꯦꯡꯕ ꯉꯁꯤ ꯍꯌꯦꯡ ꯉꯁꯤꯒꯤ ꯌꯦꯡꯉꯨ ꯑꯗꯨꯒ ꯏꯆꯦ ꯅꯪꯒꯤꯗꯣ ꯐꯨꯒꯠꯅꯕ ꯑꯗꯨꯝ ꯇꯧꯔꯛꯑꯒꯦ ꯍꯟꯗꯛꯇꯤ ꯃꯣꯝꯕꯤ ꯑꯗꯨ ꯈꯣꯟ ꯈꯔ ꯀꯟꯇꯛꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣꯗ ꯏꯆꯦ ꯅꯨꯃꯤꯠ ꯃꯌꯥꯝ ꯑꯃꯁꯨ ꯀꯩꯊꯦꯜ ꯂꯥꯛꯇ꯭ꯔꯤ ꯑꯉꯥꯡ ꯃꯁꯥ ꯅꯥꯔꯦ ꯍꯥꯏꯔꯦ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯅꯍꯥꯟ ꯃꯈꯩꯒꯤ ꯑꯗꯨ ꯀꯣꯟꯅ ꯄꯤꯔꯕꯁꯨ ꯉꯁꯤꯒꯤꯗꯨꯗꯤ ꯄꯤꯔꯣ ꯍꯥꯏꯕꯅꯤ ꯏꯆꯦ ꯍꯣꯏꯅ ꯅꯣꯡꯃ ꯀꯩꯊꯦꯜ ꯂꯥꯛꯇꯕꯗ ꯑꯩꯉꯣꯟꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯨꯊꯩ ꯍꯥꯏꯕ ꯑꯁꯦ ꯏꯆꯦ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯑꯩꯁꯨ ꯀꯩꯅꯣ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯤ ꯑꯗꯨꯃꯥꯏꯅ ꯍꯦꯟꯖꯤꯜꯂꯛꯄꯗꯨꯗꯤ ꯇꯧꯔꯛꯀꯅꯨꯗ ꯏꯆꯦ ꯃꯣꯝꯕꯤꯌꯥ ꯑꯩ ꯁꯦꯜꯗꯣ ꯄꯤꯔꯣꯏ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯑꯩꯁꯦ ꯁꯣꯝꯗ ꯐꯤꯕꯝ ꯑꯃ ꯆꯥꯗꯕꯒꯤ ꯇꯧꯕꯅꯤꯅꯦꯍꯦ ꯐꯤꯕꯝ ꯑꯃ ꯆꯥꯗꯦꯅꯦ ꯅꯪꯒꯤ ꯐꯤꯕꯝ ꯈꯛꯇꯔꯣ ꯆꯥꯗ꯭ꯔꯤꯁꯦ ꯅꯪꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣ ꯁꯦꯜ ꯄꯤꯗꯕꯗ ꯑꯩꯉꯣꯟꯗ ꯄꯨꯊꯗꯣꯏꯁꯦ ꯑꯁꯤꯗꯤ ꯅꯪ ꯈꯪꯗꯦꯕ ꯅꯠꯇ꯭ꯔꯥ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯅꯪꯅ ꯅꯃꯤꯠꯇ ꯎꯔꯤꯁꯦ ꯑꯩꯁꯨ ꯄꯤꯅꯤꯡꯉꯤꯅꯦ ꯃꯣꯝꯕꯤ ꯏꯕꯦꯝꯃ ꯅꯪꯕꯣ ꯃꯤꯒꯤ ꯁꯦꯜ ꯄꯨꯁꯤꯜꯂꯒ ꯂꯩꯕ ꯍꯥꯏꯕ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕ ꯊꯕꯛꯂꯣ ꯑꯅꯥ ꯑꯌꯦꯛꯑꯣ ꯀꯔꯤꯑꯣ ꯐꯤꯕꯝ ꯑꯃ ꯇꯥꯗꯕ ꯑꯁꯤꯗ ꯀꯔꯤꯅꯣ ꯌꯦꯡꯕ ꯌꯥꯕꯗꯣ ꯀꯩꯀꯩꯅꯣ ꯌꯦꯡꯅꯁꯤ ꯍꯥꯏꯕꯅꯤꯅꯦ ꯑꯗꯨ ꯑꯩꯁꯨ ꯍꯌꯦꯡ ꯍꯪꯆꯤꯠ ꯈꯔ ꯈꯔ ꯏꯟꯈꯠꯂꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯗꯨꯗꯤ ꯄꯤꯔꯣ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯉꯁꯤꯁꯨ ꯄꯤꯔꯣꯏꯌꯦꯅꯤ ꯃꯁꯤꯗ ꯁꯥꯎꯔꯣꯏꯗꯨꯁꯤ ꯀꯅꯥꯅꯣꯕ ꯌꯥꯔꯦ ꯃꯣꯝꯕꯤ ꯅꯪꯕꯨ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯣ ꯏꯀꯥꯏꯕ ꯃꯆꯦꯠ ꯑꯃꯠꯇꯁꯨ ꯄꯛꯇꯦ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯍꯧꯅꯕꯤ ꯀꯩꯊꯦꯜ ꯑꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯗꯣ ꯑꯩ ꯌꯥꯝꯅ ꯏꯀꯥꯏꯀꯣ
ꯃꯤꯅ ꯃꯔꯝ ꯍꯪꯂꯒꯅꯦ ꯑꯩꯕꯨ ꯀꯩ ꯍꯥꯏꯅ ꯈꯨꯝꯗꯣꯏꯅꯣ ꯆꯨꯝꯅ ꯁꯨꯝ ꯍꯥꯏꯅꯕ ꯌꯥꯕ ꯋꯥꯐꯝ ꯑꯁꯤꯗ ꯅꯪꯅ ꯌꯥ ꯍꯦꯛ ꯂꯥꯎꯍꯜꯂꯦ ꯌꯥ ꯂꯥꯎꯍꯜꯂꯤꯁꯤꯕꯨ ꯑꯩꯅꯔꯣ ꯑꯩꯅꯔꯕ ꯅꯤꯌꯣꯝꯗꯤ ꯀꯥꯏꯔꯛꯄꯒꯤ ꯑꯩꯁꯨ ꯍꯥꯏꯔꯤꯅꯤ ꯂꯥꯎꯒꯦꯔ ꯈꯣꯡꯒꯦꯔ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯩꯉꯣꯟꯗ ꯃꯣꯝꯕꯤꯒꯤ ꯃꯃꯥꯡꯗ ꯅꯤꯌꯣꯝ ꯀꯥꯏꯔꯛꯑꯗꯤꯅꯦ ꯀꯩꯊꯦꯜ ꯑꯣꯏꯔꯁꯨ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯇꯧꯐꯝ ꯑꯣꯏꯔꯁꯨ ꯍꯦꯛꯇ ꯈꯠꯅꯒꯅꯤ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯗꯤ ꯌꯥꯗꯦꯕ ꯌꯥꯔꯦ ꯃꯣꯝꯕꯤ ꯅꯪꯅ ꯏꯀꯥꯏꯗ꯭ꯔꯁꯨ ꯑꯩ ꯌꯥꯝꯅ ꯏꯀꯥꯏ ꯀꯅꯥ ꯅꯠꯇꯦ ꯍꯥꯏꯗꯅ ꯈꯔ ꯌꯦꯡꯅꯕ ꯍꯥꯏꯕꯅꯤ ꯑꯗꯨꯃꯥꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯣꯏ ꯑꯣꯏꯔꯗꯤ ꯅꯪꯒꯤ ꯁꯦꯜꯗꯣ ꯑꯩ ꯄꯤꯔꯒꯦ ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯒꯤ ꯈꯛ ꯄꯤꯅꯤ ꯄꯨꯊꯕ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯄꯤꯕ ꯉꯝꯂꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯉꯛ ꯁꯝꯗ ꯃꯔꯤ ꯑꯁꯥꯡꯕ ꯑꯃ ꯌꯥꯜꯂꯤꯕ ꯁꯦꯡꯒꯥꯎ ꯑꯗꯨꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯁꯦꯜꯗꯨ ꯃꯣꯝꯕꯤꯗ ꯄꯤꯅ ꯃꯆꯤꯟꯗꯁꯨ ꯋꯥ ꯀꯌꯥ ꯉꯥꯡꯂꯤ ꯁꯦ ꯂꯧꯔꯣꯁꯦ ꯅꯪꯒꯤ ꯁꯦꯜꯗꯣ ꯂꯧꯔꯣꯁꯦ ꯄꯣꯠꯁꯤꯠ ꯐꯠꯇꯕꯅꯤ ꯃꯣꯝꯕꯤ ꯁꯦꯜ ꯑꯗꯨ ꯃꯁꯤꯡ ꯍꯥꯏꯔꯞꯊꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯆꯦꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯃꯥꯜꯂꯤ ꯁꯥꯎꯔꯝꯕ ꯑꯗꯨ ꯍꯟꯊꯔꯒ ꯀꯩꯊꯦꯜ ꯐꯝꯕꯤ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯁꯤ ꯑꯣꯏꯔꯗꯤ ꯉꯁꯥꯏꯅ ꯑꯩ ꯆꯠꯄ ꯌꯥꯔꯤ ꯈꯗꯥꯡ ꯆꯣꯛꯅ ꯉꯥꯡꯅꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗ꯭ꯔꯤ ꯁꯥꯎꯁꯨ ꯁꯥꯎꯅꯔꯔꯣꯏ ꯑꯋꯥꯠꯄ ꯑꯗꯨꯅ ꯈꯔ ꯃꯦꯟꯈꯠꯂꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯊꯕꯛꯅ ꯊꯕꯛ ꯌꯥꯝꯕꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯣꯝꯕꯤ ꯑꯗꯨ ꯑꯇꯣꯞꯄ ꯁꯦꯜ ꯂꯧꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯃꯍꯥꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏꯗꯒꯤ ꯋꯥꯗꯤ ꯉꯥꯡꯗ ꯋꯥꯔꯤ ꯇꯥꯔꯤꯕ ꯆꯥꯎꯕꯤꯒꯤ ꯄꯣꯠꯐꯝ ꯊꯪꯅꯕ ꯃꯤꯗꯨ ꯆꯥꯎꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ ꯉꯁꯤꯅꯕꯨ ꯈꯔ ꯐꯩ ꯅꯍꯥꯟ ꯃꯈꯩꯗꯤꯅꯦ ꯄꯩꯁꯥ ꯄꯨꯊꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯀꯩꯊꯦꯜ ꯑꯁꯤꯗ ꯄꯨꯔꯥ ꯏꯁꯧꯅꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯍꯤꯁꯥꯞ ꯄꯥꯕ ꯆꯦꯟꯅꯅꯤ ꯃꯇꯝ ꯁꯣꯏꯅꯅꯤ ꯍꯥꯏꯗꯅ ꯏꯁꯧꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯕꯅꯤ ꯆꯥꯎꯕꯤꯇꯣꯟ ꯃꯆꯤꯟꯗ ꯄꯦꯟꯗꯅ ꯁꯣꯜꯂꯛꯏ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯒꯤ ꯈꯤꯠꯇ ꯌꯦꯡꯉꯨ ꯍꯥꯏꯕꯅꯤ ꯃꯥꯒꯤ ꯁꯦꯟꯁꯦ ꯑꯩꯅ ꯄꯤꯔꯣꯏ ꯍꯥꯏꯕꯗꯤ ꯍꯥꯏꯗꯦꯗꯅ ꯐꯤꯕꯝ ꯌꯥꯝꯅ ꯆꯥꯗꯕꯒꯤ ꯑꯩꯁꯨ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨꯗꯤ ꯃꯥꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯉꯁꯥꯏꯗꯒꯤ ꯄꯣꯠꯁꯨ ꯁꯤꯠꯇꯦ ꯑꯔꯩꯕ ꯁꯦꯜ ꯈꯔꯗꯨꯁꯨ ꯃꯥꯅ ꯄꯨꯔꯒ ꯆꯠꯄꯤꯈ꯭ꯔꯦ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯕ ꯑꯁꯤꯕꯣ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯦ ꯈꯪꯂꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯂꯧꯔꯤꯅꯣ ꯁꯦꯜꯗꯨꯕꯨ ꯏꯆꯦ ꯑꯁꯤꯗꯤ ꯁꯦꯝꯗꯣꯛꯄ ꯌꯥꯔꯔꯣꯏꯗꯕꯅꯤ ꯑꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤꯅꯅꯤ ꯃꯤꯁꯨ ꯑꯃꯠꯇ ꯄꯨꯟꯕ ꯌꯥꯗ꯭ꯔꯤꯕ ꯑꯁꯤ ꯎꯔꯕ꯭ꯔꯥ ꯂꯩꯀꯥꯏꯒꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯃꯈꯩꯁꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯄꯨꯟꯗꯕꯅꯤ ꯍꯟꯗꯛꯅ ꯍꯟꯗꯛ ꯑꯣꯏꯔꯤ ꯃꯊꯪꯗꯩꯗꯤ ꯄꯩꯁꯥ ꯐꯅ ꯆꯤꯜꯂꯕꯁꯨ ꯃꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯔꯨꯔꯅꯨ ꯏꯆꯦ ꯂꯧꯔꯔꯣꯏ ꯏꯕꯦꯝꯃ ꯑꯩꯗꯣ ꯁꯦꯜ ꯌꯥꯝꯅ ꯆꯤꯟꯃꯟꯕꯒꯤ ꯂꯧꯈꯤꯕꯅꯤ ꯃꯊꯪꯗꯩꯗꯤ ꯂꯧꯔꯔꯣꯏ ꯐꯅ ꯌꯥꯝꯅ ꯁꯦꯜ ꯆꯤꯜꯂꯁꯨ ꯑꯩ ꯂꯧꯔꯔꯣꯏꯗꯕꯅꯤ ꯄꯣꯠ ꯂꯩꯕ ꯃꯤ ꯈꯔ ꯂꯥꯛꯄ ꯑꯗꯨꯗ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯃꯥꯒꯤ ꯄꯣꯠꯐꯝꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯅꯔꯒ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯃꯣꯝꯕꯤꯁꯨ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯏ ꯆꯥꯎꯕꯤꯒꯤ ꯃꯑꯣꯡ ꯑꯗꯨꯁꯨ ꯃꯥ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯇꯧꯔꯒ ꯂꯩꯔꯕꯅꯤ ꯁꯥꯎꯕ ꯌꯥꯝꯅ ꯊꯨꯏ ꯁꯥꯎꯕ ꯁꯥꯎꯈ꯭ꯔꯕꯗꯤ ꯑꯉꯝ ꯑꯔꯥꯏ ꯃꯐꯝ ꯃꯔꯥꯡ ꯈꯪꯕ ꯅꯠꯇꯦ ꯃꯥꯁꯨ ꯁꯣꯝꯗ ꯃꯥꯒ ꯈꯪꯅꯖꯕ ꯃꯥꯅꯕꯨꯗꯤ ꯆꯍꯤ ꯈꯔ ꯍꯟꯕ ꯅꯨꯄꯥ ꯑꯃꯒꯤ ꯁꯦꯜ ꯄꯤꯒꯗꯕ ꯑꯣꯏꯕꯅ ꯁꯦꯜꯗꯨ ꯂꯧꯔꯛꯄꯅꯤ ꯃꯣꯝꯕꯤꯒ ꯈꯪꯅꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯌꯥꯏꯐꯕ ꯀꯧꯏ ꯌꯥꯏꯐꯕ ꯑꯁꯤ ꯃꯣꯝꯕꯤꯒꯤ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ ꯌꯥꯏꯐꯕꯒꯤ ꯈꯨꯜ ꯑꯁꯤꯒ ꯀꯩꯊꯦꯜ ꯐꯝꯕꯤ ꯆꯥꯎꯕꯤꯒꯤ ꯈꯨꯟꯒꯗꯤ ꯄꯨꯜꯂꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯃꯣꯝꯕꯤ ꯂꯩꯀꯥꯏꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯂꯝꯄꯥꯛ ꯃꯆꯥ ꯑꯃ ꯂꯩꯕ ꯑꯗꯨꯗ ꯊꯣꯛꯂꯛꯏ ꯑꯁꯨꯝ ꯈꯣꯡꯅ ꯂꯥꯛꯄꯗꯒꯤ ꯆꯞ ꯂꯦꯞꯂꯒ ꯅꯥꯛ ꯌꯦꯠꯇꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯗꯒꯤ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯦꯠꯂꯒ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯉꯔꯥꯡ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯤꯅꯦ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦꯕ ꯑꯩꯅ ꯃꯥ ꯉꯥꯏꯔꯝꯂꯅꯤ ꯍꯥꯏꯗꯅ ꯉꯟꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯥꯅ ꯂꯩꯁꯨ ꯂꯩꯔꯝꯗꯕ ꯑꯗꯨꯒ ꯁꯤꯅ ꯊꯦꯡꯅ ꯑꯃꯨꯛ ꯂꯥꯛꯁꯤꯜꯂꯛꯑꯅꯤ ꯑꯗꯨꯒ ꯃꯌꯨꯝꯗ ꯊꯕꯛ ꯂꯩꯍꯧꯕꯤ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯛ ꯌꯦꯠꯇ ꯑꯃꯨꯛ ꯌꯦꯡꯊꯣꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗ ꯑꯃꯨꯛ ꯁꯣꯜꯂꯛꯏ ꯑꯥꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤ ꯌꯦꯡꯉꯣꯕꯁꯤ ꯀꯔꯝ ꯀꯥꯟꯗꯅꯣ ꯃꯥꯅ ꯂꯥꯛꯇꯣꯏꯕꯁꯤꯕꯣ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯃꯌꯨꯝ ꯌꯥꯝꯅ ꯆꯪꯅꯤꯡꯂꯕ ꯈꯪꯗꯦ ꯖꯔ ꯍꯦꯛꯇ ꯇꯥꯁꯤꯜꯂꯛꯏ ꯋꯥꯅꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯥꯏꯐꯕ ꯍꯨꯃꯥꯡ ꯖꯤꯔꯤ ꯇꯥꯔꯒ ꯃꯥꯒꯤ ꯍꯝꯕꯔ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯔꯒ ꯂꯥꯛꯏ ꯃꯣꯝꯕꯤꯁꯨ ꯃꯥ ꯂꯥꯛꯄ ꯎꯔꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯈꯤꯇꯪ ꯁꯨꯛꯂꯞ ꯌꯦꯡꯉꯤ ꯌꯥꯏꯐꯕꯁꯨ ꯃꯣꯝꯕꯤꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯤ ꯁꯥꯏꯀꯜ ꯀꯟꯅ ꯊꯧꯕꯒ ꯃꯣꯝꯕꯤꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯒ ꯃꯁꯥꯗꯨ ꯄꯔꯝ ꯆꯠꯈꯤꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯃꯣꯝꯕꯤꯗ ꯆꯨꯝꯗ꯭ꯔꯤꯡ ꯊꯧꯖꯤꯜꯂꯛꯏ ꯏꯆꯦꯇꯣꯟ ꯇꯩꯌꯦ ꯃꯣꯝꯕꯤꯁꯨ ꯈꯪꯍꯟ ꯍꯟꯗꯣꯛꯏ ꯁꯥꯏꯀꯜ ꯑꯗꯨꯅ ꯇꯛꯄ ꯐꯥꯎꯗꯤ ꯇꯛꯇ꯭ꯔꯤ ꯌꯥꯏꯐꯕ ꯁꯥꯏꯀꯜ ꯑꯗꯨ ꯈꯥꯝꯂꯒ ꯁꯣꯔ ꯆꯥꯎꯅ ꯍꯣꯜꯂꯒ ꯂꯩ ꯑꯗꯨꯒ ꯁꯥꯏꯀꯜꯗꯨ ꯅꯤꯡꯊꯤꯖꯅ ꯈꯥꯝꯂꯒ ꯃꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯌꯥꯝꯅ ꯀꯨꯏꯅ ꯉꯥꯏꯕ ꯃꯥꯜꯂꯦ ꯌꯥꯝ ꯁꯥꯎꯅ ꯎꯔꯤ ꯈꯔ ꯁꯥꯎꯅꯤꯡꯅ ꯂꯩꯕꯒ ꯌꯥꯏꯐꯕꯒꯤ ꯃꯑꯣꯡ ꯑꯗꯨꯒ
ꯀꯥ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯨꯔꯕ ꯃꯥꯜꯂꯤ ꯌꯥꯏꯐꯕꯗ ꯑꯣꯟꯁꯤꯜꯂꯒ ꯃꯈꯣꯜ ꯈꯔ ꯀꯟꯇꯛꯅ ꯍꯥꯏꯔꯛꯏ ꯅꯣꯏ ꯅꯄꯥꯗꯣ ꯈꯪꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯕꯥꯕꯨ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯁꯤꯈꯤꯕꯁꯨ ꯅꯠꯇꯕꯗꯨꯕꯣ ꯑꯩꯅ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯍꯥ ꯁꯨꯃꯥꯏꯅ ꯎꯅꯕ ꯈꯨꯗꯤꯡ ꯑꯩꯅ ꯑꯗꯨꯝ ꯉꯥꯏꯔꯒ ꯂꯩꯔꯤꯁꯤ ꯀꯩꯒꯤꯅꯣ ꯃꯁꯛ ꯑꯁꯤꯒ ꯈꯣꯏꯗꯧ ꯁꯥꯎꯒꯠꯇꯅ ꯅꯃꯥꯏꯗ ꯊꯨꯒꯥꯏꯅꯤꯡꯉꯁꯤ ꯀꯩꯅꯣ ꯑꯗꯨꯛ ꯁꯥꯎꯔꯤꯗꯨꯕꯣ ꯑꯩꯁꯨ ꯉꯟꯅ ꯂꯥꯛꯅꯕ ꯇꯧꯔꯤꯅꯤ ꯌꯥꯗꯕꯩꯅꯤ ꯁꯤ ꯐꯥꯎꯕ ꯁꯥꯏꯀꯜꯁꯦ ꯂꯩꯕꯥꯛ ꯃꯈꯥ ꯇꯥꯗꯕꯩꯅꯤ ꯑꯩꯅ ꯊꯧꯔꯒ ꯂꯥꯛꯏꯁꯤ ꯑꯩꯁꯨ ꯉꯟꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯌꯥꯗꯕꯩꯅꯦꯕ ꯀꯩꯒꯤ ꯌꯥꯗꯕ ꯍꯥ ꯅꯪꯕꯨ ꯀꯩ ꯊꯕꯛ ꯁꯨꯒꯦ ꯑꯩꯅ ꯆꯠꯂꯤꯕ ꯁꯨꯃꯥꯏꯅ ꯅꯪꯕꯨ ꯆꯠꯄ꯭ꯔꯣ ꯑꯩꯁꯨ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤꯅꯤ ꯑꯗꯣ ꯑꯩꯗꯤ ꯁꯣꯏꯗꯅꯕ ꯊꯣꯛꯂꯛꯏꯁꯤꯗꯤ ꯑꯗꯣ ꯃꯊꯪꯗꯩꯗꯤ ꯑꯩꯅ ꯑꯣꯏꯅ ꯉꯟꯅ ꯂꯥꯛꯑꯒ ꯉꯥꯏꯔꯒꯦ ꯅꯪꯒꯤꯗꯤ ꯑꯗꯨ ꯉꯥꯛꯇꯅꯦ ꯅꯪꯅ ꯎꯅꯕꯒꯤ ꯋꯥꯗ ꯁꯨꯝ ꯉꯥꯡꯂꯒ ꯂꯩ ꯏꯕꯥꯅꯤ ꯆꯦꯟꯕꯒꯤ ꯋꯥꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯁ ꯑꯗꯨ ꯃꯇꯝ ꯌꯥꯝꯅ ꯋꯥꯠꯂꯤꯗ ꯑꯩ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯕ ꯃꯇꯝ ꯋꯥꯠꯂꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯅꯪꯁꯨ ꯄꯥꯈꯪ ꯐꯥꯔꯕꯅꯤ ꯑꯩꯅ ꯈꯔ ꯍꯟꯕꯁꯤꯗ ꯑꯉꯥꯡ ꯁꯥꯔꯀꯥꯟꯗꯣ ꯈꯪꯂꯕ꯭ꯔꯥ ꯅꯠꯇꯦ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯁꯦꯟꯗꯣꯏ ꯈꯣꯝ ꯈꯣꯝꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯁꯥꯔꯒ ꯂꯩꯈꯣ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛ ꯆꯦꯜꯂꯒ ꯂꯨꯍꯣꯡꯂꯒ ꯀꯩꯅꯣ ꯏꯕꯥꯅꯤꯅ ꯆꯥꯗꯣꯏꯕꯁꯤꯕꯣ ꯀꯔꯤ ꯁꯨꯔꯒ ꯏꯕꯥꯅꯤ ꯆꯥꯗꯣꯏꯅꯣ ꯍꯥꯏꯕ ꯑꯗꯨꯒꯤꯗꯤ ꯅꯪꯅ ꯋꯥꯕꯤꯌꯣ ꯍꯥꯏꯗꯤꯌꯦ ꯑꯩꯅ ꯊꯣꯛꯄ ꯉꯝꯅꯕ ꯊꯥꯛꯀꯦ ꯇꯜꯂꯤꯗ ꯅꯨꯄꯤꯅ ꯊꯥꯛꯑꯗꯤ ꯃꯤꯅ ꯅꯨꯄꯤꯅ ꯉꯝꯃꯤ ꯍꯥꯏꯔꯣꯏꯗ꯭ꯔꯣ ꯍꯥꯏꯅꯤꯡꯈꯩ ꯍꯥꯏꯁꯅꯨ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤꯅ ꯊꯥꯛꯑꯒ ꯍꯦꯛꯇ ꯅꯨꯄꯤꯅ ꯉꯝꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯀꯤꯕꯩꯔꯣ ꯅꯪꯅ ꯑꯩ ꯆꯦꯟꯕ ꯇꯜꯂꯤꯁꯦ ꯍꯥ ꯑꯗꯨꯒꯤ ꯅꯠꯇꯦꯕ ꯏꯆꯦꯇꯣꯟ ꯑꯁ ꯁꯥꯎꯃꯟꯈ꯭ꯔꯦ ꯃꯤꯅ ꯇꯥꯔꯒ ꯈꯠꯅꯕ ꯃꯥꯜꯂꯅꯤ ꯇꯥꯅꯤꯡꯈꯩ ꯇꯥꯖꯁꯅꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨꯗ ꯃꯤꯅ ꯇꯥꯔꯦꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒꯨꯝꯁꯦ ꯍꯥꯏꯕ꯭ꯔꯣ ꯑꯁ ꯑꯋꯣꯏꯕ ꯑꯩꯅ ꯁꯤꯖꯅꯤꯡꯉꯤꯍꯦ ꯁꯤꯈꯤꯕꯒ ꯌꯥꯈꯤꯔꯣꯏ ꯀꯔꯝ ꯀꯥꯟꯗ ꯆꯦꯟꯁꯦ ꯍꯥꯏꯅꯣ ꯏꯆꯦꯇꯣꯟ ꯅꯪꯁꯨ ꯁꯦꯜꯗꯣ ꯈꯔ ꯇꯥꯜꯂꯨ ꯑꯩꯁꯨ ꯊꯕꯛꯀꯤꯗ ꯁꯨꯈꯤꯒꯦ ꯑꯗꯨꯒ ꯆꯍꯤ ꯑꯃꯔꯣꯝ ꯂꯩꯔꯒ ꯆꯦꯜꯂꯁꯤ ꯃꯝꯕꯤ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯀꯔꯤ ꯆꯍꯤ ꯑꯃ ꯀꯥꯏꯅ ꯆꯍꯤ ꯑꯃ ꯉꯥꯏꯕ ꯉꯝꯃꯣꯏ ꯑꯩ ꯅꯪꯕꯨ ꯅꯄꯥꯅ ꯄꯨꯟꯅ ꯂꯝꯁꯨ ꯐꯅ ꯆꯥꯎꯅ ꯊꯅꯝꯃꯤ ꯅꯁꯥꯅ ꯈꯔ ꯍꯣꯠꯅꯕ ꯌꯥꯗ꯭ꯔꯣ ꯑꯍꯣꯏ ꯑꯩ ꯍꯣꯠꯅꯔꯒꯦ ꯑꯗꯣ ꯆꯍꯤ ꯑꯃꯔꯣꯝꯗꯤ ꯉꯥꯏꯈꯤꯁꯦꯕ ꯉꯝꯃꯔꯣꯏ ꯆꯍꯤ ꯑꯃ ꯉꯥꯏꯕ ꯑꯩ ꯏꯁ ꯑꯗꯨꯗꯤ ꯊꯥ 6 ꯂꯩꯔꯒ ꯆꯦꯜꯂꯁꯤ ꯀꯔꯤ ꯊꯥ 6ꯅꯣ ꯍꯞꯇꯥ ꯑꯃꯔꯣꯝ ꯂꯩꯔꯒ ꯆꯦꯟꯅꯕ ꯇꯧꯒꯗꯕꯅꯦ ꯃꯊꯥ ꯁꯥꯏꯍꯦ ꯏꯆꯦꯇꯣꯟ ꯍꯞꯇꯥ ꯑꯃ ꯍꯥꯏꯗꯨꯗꯤ ꯍꯌꯦꯡ ꯍꯥꯡꯆꯤꯠꯇ ꯉꯥꯏꯔꯦ ꯑꯗꯨꯅ ꯊꯥ ꯑꯃꯔꯣꯝꯗꯤ ꯂꯩꯈꯤꯁꯤ ꯀꯣ ꯏꯆꯦꯇꯣꯟ ꯁꯤꯗ ꯌꯥꯅꯔꯁꯤ ꯋꯥꯐꯝꯁꯤ ꯃꯣꯝꯕꯤꯁꯨ ꯈꯔ ꯇꯞꯊꯔꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯊꯥ ꯑꯃ ꯂꯩꯔꯒ ꯆꯦꯜꯂꯗꯣꯏꯅꯤꯀꯣ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯌꯥꯔꯣꯏꯀꯣ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯅꯪ ꯊꯥ ꯑꯃꯁꯤꯒꯤ ꯃꯅꯨꯡꯗ ꯅꯃꯤꯠ ꯅꯅꯥꯒ ꯆꯣꯏꯔꯕ ꯅꯃꯤꯠ ꯀꯣꯊꯣꯛꯄ ꯂꯥꯛꯇꯧꯅꯤꯅ ꯑꯁ ꯑꯣꯏꯔꯣꯏꯍꯦ ꯏꯆꯦꯇꯣꯟꯁꯤꯃ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯁꯦꯜꯗꯨ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯃꯣꯝꯕꯤ ꯃꯥꯅ ꯄꯨꯔꯛꯄ ꯁꯦꯜ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯁꯦꯜꯗ ꯍꯥꯏ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯩꯅꯣ ꯍꯥꯏꯕꯁꯨ ꯍꯥꯏꯗꯦ ꯅꯪꯅ ꯁꯦꯜ ꯑꯗꯨꯛ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯐꯅꯗꯤ ꯌꯥꯝꯃꯤ ꯍꯞꯇꯥ ꯀꯥꯡꯗꯦ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕꯗꯤ ꯁꯦ ꯂꯧꯁꯤꯜꯂꯣ ꯌꯥꯏꯐꯕ ꯁꯦꯜꯗꯨ ꯂꯧꯔꯒ ꯑꯩꯁꯨ ꯁꯦꯜꯁꯦ ꯇꯨꯡꯁꯤꯜꯂꯤꯅꯤ ꯑꯗꯨ ꯏꯆꯦꯇꯣꯟ ꯁꯦꯜꯁꯨ ꯂꯧꯔꯦ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯑꯃꯨꯛ ꯍꯧꯔꯛꯑꯕ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯆꯠꯂꯒꯦꯌꯦ ꯊꯦꯡꯅꯁꯨ ꯂꯥꯛꯁꯤꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯠꯂꯒꯦꯌꯦ ꯁꯨꯝ ꯌꯨꯝ ꯌꯧꯕꯗ ꯊꯦꯡꯂꯗꯤꯅ ꯇꯧꯕꯅꯤ ꯅꯨꯃꯤꯠꯁꯨ ꯁꯨꯝ ꯇꯥꯁꯤꯜꯂꯛꯏ ꯃꯣꯝꯕꯤꯁꯨ ꯍꯥꯏꯔꯞ ꯑꯇꯤꯌꯥꯗ ꯌꯦꯡꯉꯤ ꯅꯨꯃꯤꯠ ꯃꯁꯛ ꯎꯔꯝꯗ꯭ꯔꯦ ꯑꯃꯨꯛ ꯌꯥꯏꯐꯕꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯍꯣꯏ ꯆꯠꯂꯣ ꯊꯦꯡꯉꯅꯤ ꯁꯥꯏꯀꯜꯒꯗꯣ ꯐꯖꯅ ꯊꯧ ꯅꯪꯒꯤ ꯑꯉꯝ ꯑꯔꯥꯏ ꯈꯪꯗꯕ ꯈꯨꯊꯧꯗꯨ ꯇꯧꯅꯨ ꯑꯃꯨꯛ ꯂꯣꯡꯁꯤꯟꯗꯅ ꯁꯤꯅꯤ ꯍꯣꯏ ꯑꯩ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯏꯐꯕ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯃꯣꯝꯕꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯂꯩꯔꯝꯂꯒ ꯃꯥꯒꯤ ꯌꯨꯝꯂꯣꯝꯗ ꯂꯥꯛꯏ ꯃꯥꯅ ꯊꯣꯡꯒꯥꯜ ꯆꯪꯂꯛꯄꯗ ꯇꯨꯡꯗꯒꯤ ꯃꯤ ꯑꯃꯅ ꯀꯧꯔꯛꯏ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯆꯪꯃꯤꯟꯅꯁꯤꯅꯦ ꯃꯣꯝꯕꯤ ꯃꯃꯥꯏ ꯂꯩꯊꯣꯛꯏ ꯃꯥꯒ ꯌꯥꯝꯅ ꯆꯥꯟꯅꯖꯕ ꯃꯃꯥꯟꯅꯕꯤ ꯊꯣꯏꯕꯤꯅꯤ ꯊꯣꯏꯕꯤ ꯑꯁꯤ ꯃꯌꯨꯝꯗꯤ ꯄꯥꯜꯂꯤ ꯂꯩꯀꯥꯏ ꯃꯁꯦꯜ ꯑꯗꯨꯝ ꯂꯧꯅꯕꯅꯤ ꯃꯌꯨꯝ ꯄꯥꯜꯂꯕꯁꯨ ꯃꯣꯝꯕꯤꯒ ꯌꯥꯝꯅ ꯆꯥꯟꯅꯖꯕ ꯃꯃꯥꯟꯅꯕꯤ ꯍꯥꯏꯔꯒꯗꯤ ꯊꯣꯏꯕꯤ ꯑꯁꯤꯅꯤ ꯊꯣꯏꯕꯤꯁꯨ ꯃꯣꯝꯕꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯣꯝꯕꯤꯅ ꯊꯣꯏꯕꯤꯗ ꯍꯪꯉꯤ ꯀꯩꯅꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯂꯥꯛꯏꯁꯤꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯄ ꯍꯧꯏ ꯊꯣꯏꯕꯤꯁꯨ ꯃꯣꯝꯕꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯃꯌꯥꯡꯇꯣꯟ ꯈꯤꯇ ꯍꯦꯛꯀꯦꯅ ꯂꯥꯛꯄꯅꯤ ꯅꯣꯏ ꯕꯥꯆꯧ ꯍꯣꯏꯗꯒꯤ ꯀꯩꯒꯤꯅꯣ ꯃꯥꯏꯔꯦꯟ ꯊꯣꯡꯗꯣꯏꯔꯣ ꯕꯣꯔꯥꯁꯨ ꯍꯧꯒꯦ ꯇꯧꯕꯅꯤ ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ ꯌꯥꯏꯐꯕ ꯂꯥꯛꯑꯦꯅ ꯊꯣꯛꯎꯕꯅꯤ ꯑꯣ ꯅꯕꯥꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯣ ꯀꯣꯛ ꯆꯦꯔꯨꯗꯅ ꯈꯪꯗꯦꯗ ꯑꯩꯁꯨ ꯅꯪꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯍꯧꯔꯣ ꯃꯥꯗꯤ ꯑꯉꯥꯡꯅꯤ ꯑꯁꯨꯝ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯈꯪꯅꯗꯅ ꯀꯣꯛ ꯆꯦꯟꯁꯤꯟꯈ꯭ꯔꯗꯤ ꯅꯪ ꯕꯦꯔꯥ ꯀꯥꯖꯁꯅꯤ ꯑꯁ
ꯌꯥꯔꯦ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯛꯀꯅꯨ ꯊꯣꯏꯕꯤ ꯅꯪꯅ ꯁꯦꯜ ꯁꯨꯝ ꯄꯤꯔꯒ ꯃꯥꯅ ꯑꯇꯣꯞꯄ ꯑꯃꯗ ꯑꯃꯨꯛ ꯄꯤ ꯂꯩꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯅꯪ ꯃꯌꯥꯡꯇꯣꯟ ꯍꯦꯛꯅꯤ ꯍꯥꯏꯗꯥꯏ ꯍꯦꯛꯄ ꯍꯧꯔꯝꯃꯣ ꯑꯩꯁꯨ ꯏꯃꯨꯡꯗ ꯑꯝꯇ ꯆꯪꯂꯨꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯛꯂꯛꯀꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯣꯝꯕꯤ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯊꯣꯏꯕꯤ ꯃꯊꯟꯇ ꯁꯣꯜꯂꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ ꯅꯣꯡꯃꯇ ꯄꯨꯟꯕꯁꯨ ꯐꯪꯗꯦ ꯅꯣꯡ ꯉꯥꯟꯕꯒ ꯁꯦꯟꯗꯣꯏ ꯈꯣꯝꯗꯣꯏꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯍꯦꯛꯇ ꯆꯠꯈꯤꯅꯤ ꯅꯣꯡꯃꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯕꯁꯨ ꯐꯪꯗꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯌꯨꯝꯊꯪꯅꯕ ꯃꯣꯝꯕꯤ ꯍꯣꯏꯒꯤ ꯕꯥꯆꯧ ꯍꯣꯏꯔꯣꯝꯗ ꯑꯣꯏꯅ ꯆꯪꯈ꯭ꯔꯦ ꯁꯣꯝꯗꯅ ꯌꯥꯏꯐꯕ ꯁꯥꯏꯀꯜꯗꯨ ꯌꯥꯡꯅ ꯊꯧꯔꯒ ꯃꯈꯣꯏꯒꯤ ꯈꯨꯟ ꯄꯨꯟꯕ ꯃꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯤ ꯂꯥꯏꯖꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯏ ꯂꯥꯏꯖ ꯑꯁꯤ ꯀꯩꯊꯦꯜꯐꯝ ꯕꯤꯆꯥꯎꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯂꯥꯏꯖ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ ꯊꯕꯛ ꯍꯩ ꯒ꯭ꯌꯥꯟ ꯇꯥꯏ ꯌꯥꯏꯐꯕꯅ ꯂꯥꯛꯄꯗ ꯂꯥꯏꯖ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯒ ꯂꯝꯕꯤꯗ ꯇꯞꯅ ꯇꯞꯅ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯍꯟꯗꯛ ꯌꯥꯝꯅ ꯊꯤꯅ ꯅꯥꯔꯨꯕ ꯑꯗꯨꯅ ꯃꯌꯥꯡꯗꯤ ꯈꯔ ꯍꯦꯟꯅ ꯀꯪꯁꯤꯜꯂꯤ ꯌꯥꯏꯐꯕ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯁꯥꯏꯀꯜ ꯑꯗꯨ ꯈꯥꯝꯃꯤ ꯆꯠꯂꯝꯕ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯁꯨ ꯌꯥꯏꯐꯕꯗ ꯌꯦꯡꯂꯛꯏ ꯌꯥꯏꯐꯕ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯨꯏ ꯀꯥꯏꯗ ꯊꯣꯛꯑꯝꯃꯤꯅꯣ ꯂꯥꯏꯖ ꯇꯞꯅ ꯈꯨꯝꯃꯤ ꯁꯨꯝ ꯏꯃꯥ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯝꯕꯅꯤ ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯀꯩꯝꯇ ꯆꯥꯗ꯭ꯔꯕ ꯀꯩꯅꯣ ꯁꯔꯨ ꯉꯥꯛꯇ ꯉꯥꯏꯔꯤ ꯆꯥꯏꯗ ꯌꯥꯏꯐꯕ ꯉꯁꯥꯏ ꯃꯣꯝꯕꯤꯗꯒꯤ ꯂꯧꯔꯛꯄ ꯁꯦꯜ ꯑꯗꯨ ꯂꯥꯏꯖꯗ ꯄꯤꯔꯛꯏ ꯁꯤ ꯂꯧꯁꯤꯜꯂꯣ ꯀꯩꯒꯤꯅꯣ ꯑꯩ ꯇꯜꯂꯦ ꯁꯨꯝ ꯅꯥꯔꯒ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯁꯤꯅ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯀꯧꯔꯒ ꯅꯤꯡꯊꯤꯅ ꯌꯦꯡꯍꯜꯂꯣ ꯑꯩ ꯅꯥꯕ ꯐꯔꯦ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯂꯧꯁꯤꯜꯂꯣ ꯇꯜꯂꯤꯗ ꯑꯩ ꯅꯪ ꯑꯗꯨꯝ ꯊꯝꯖꯤꯟꯖꯔꯣ ꯌꯥꯏꯐꯕ ꯂꯥꯏꯖꯅ ꯂꯧ ꯍꯥꯏꯕ ꯌꯥꯗꯕ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯗ ꯑꯣꯏꯅ ꯁꯦꯜ ꯑꯗꯨ ꯄꯤꯔꯛꯏ ꯆꯟꯆꯟ ꯁꯤ ꯂꯧꯁꯤꯜꯂꯣ ꯀꯩꯒꯤꯅꯣ ꯗꯥ ꯌꯥꯏꯐꯥ ꯅꯨꯡꯁꯤꯕꯒꯤ ꯄꯤꯕꯅꯦ ꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯩꯁꯥꯗꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯄꯥꯏꯍꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯅꯨꯃꯤꯠ ꯇꯥꯔꯦ ꯏꯃꯨꯡꯗ ꯆꯪꯉꯣ ꯏꯃꯥꯗꯣ ꯑꯗꯨꯝ ꯂꯥꯛꯆꯔꯅꯤ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯔꯒ ꯅꯨꯡꯁꯤꯠ ꯆꯨꯝꯐꯣꯛꯍꯜꯂꯗꯤ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯑꯅꯤ ꯅꯪ ꯍꯥꯟꯅ ꯆꯠꯂꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯅꯥꯕ ꯊꯨꯅ ꯐꯔꯣꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯏꯐꯕ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯆꯥꯎꯕꯤꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯤꯅ ꯁꯦꯜꯗꯨ ꯄꯤꯔꯛꯏ ꯃꯥꯁꯨ ꯏꯈꯪ ꯈꯪꯂꯕ ꯋꯥꯐꯝꯅꯤ ꯏꯁꯦꯡ ꯁꯦꯡꯅ ꯌꯥꯏꯐꯕꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏꯅ ꯂꯥꯏꯖꯅꯁꯨ ꯑꯗꯨꯝ ꯍꯥꯏ ꯆꯥꯎꯕꯤ ꯃꯆꯤꯟꯗ ꯃꯇꯨꯡ ꯃꯅꯥꯎ ꯂꯧꯒꯅꯨ ꯍꯥꯏꯅꯗꯤ ꯍꯥꯏ ꯑꯗꯨꯕꯨ ꯃꯥꯁꯨ ꯁꯦꯜ ꯌꯥꯝꯅ ꯂꯩꯇꯕꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯋꯥꯈꯜꯗ ꯐꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯃꯣꯝꯕꯤꯁꯨ ꯌꯥꯏꯐꯕꯒ ꯄꯥꯎ ꯐꯥꯎꯅꯗꯦ ꯃꯣꯝꯕꯤꯁꯨ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯊꯥ ꯑꯃꯔꯣꯝ ꯍꯥꯏꯖꯤꯜꯂꯛꯄ ꯑꯗꯨꯗ ꯃꯣꯝꯕꯤ ꯌꯥꯏꯐꯕꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯍꯥꯏꯐꯦꯠꯈꯜꯂꯤ ꯑꯗꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯣꯟꯊꯣꯛꯄ ꯄꯥꯎ ꯑꯃ ꯑꯃꯨꯛ ꯇꯥꯔꯤ ꯃꯣꯝꯕꯤꯒꯤ ꯌꯨꯝꯗꯅꯤ ꯊꯣꯏꯕꯤ ꯃꯣꯝꯕꯤ ꯀꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯃꯣꯝꯕꯤ ꯃꯣꯝꯕꯤ ꯏꯃꯨꯡꯗꯒꯤ ꯈꯨꯝꯂꯛꯏ ꯍꯥ ꯆꯪꯂꯛꯑꯣ ꯊꯣꯏꯕꯤ ꯆꯪꯁꯤꯜꯂꯤ ꯃꯣꯝꯕꯤ ꯑꯗꯨ ꯐꯃꯨꯡꯗ ꯁꯦꯜ ꯈꯔ ꯃꯁꯤꯡ ꯊꯤꯗꯨꯅ ꯂꯩꯔꯤ ꯊꯣꯏꯕꯤꯁꯨ ꯑꯗꯨꯝ ꯆꯪꯁꯤꯜꯂꯤ ꯃꯣꯝꯕꯤꯁꯨ ꯄꯩꯁꯥ ꯃꯁꯤꯡ ꯑꯗꯨꯝ ꯊꯤ ꯊꯣꯏꯕꯤ ꯃꯣꯝꯕꯤꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯔꯒ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯁꯦꯟꯗꯣꯏ ꯑꯗꯨꯝ ꯈꯣꯝꯂꯒ ꯂꯩꯔꯗꯣꯏꯔꯣ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯑꯕ ꯍꯧꯅꯕꯤ ꯍꯧꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯌꯥꯏꯐꯕꯒ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯣ ꯐꯥꯎꯅꯗꯦꯗ ꯑꯩ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯅꯪꯅ ꯊꯕꯛ ꯆꯤꯜꯂꯤꯉꯩ ꯁꯦꯟꯗꯣꯏ ꯈꯣꯝꯂꯤꯉꯩ ꯅꯈꯨꯠ ꯈꯨꯕꯤꯗꯨꯅ ꯁꯦꯜ ꯃꯁꯤꯡ ꯊꯤꯔꯤꯉꯩꯗ ꯌꯥꯏꯐꯕꯗꯣ ꯏꯅꯦ ꯆꯥꯎꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯒ ꯆꯦꯜꯂꯦꯌꯦ ꯅꯪ ꯇꯥꯔꯝꯈꯤꯔꯣꯏ ꯁꯦꯟꯗꯣꯏ ꯈꯣꯝꯂꯤꯉꯩꯗ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯆꯨꯝꯕ ꯋꯥꯔꯣ ꯂꯩꯀꯥꯏ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ ꯁꯦꯟꯗꯣꯏ ꯈꯣꯝꯕꯤꯅꯤꯅ ꯄꯩꯁꯥ ꯄꯥꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯅꯪꯗꯤ ꯈꯪꯂꯝꯈꯤꯔꯣꯏꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯆꯨꯝꯗꯤ ꯆꯨꯝꯃꯤꯀꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯊꯥꯖꯗ꯭ꯔꯒ ꯂꯩꯀꯥꯏꯗ ꯆꯠꯂꯒ ꯍꯪꯉꯨꯁꯨ ꯆꯠꯂꯣ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯡꯒꯣꯜꯗ ꯃꯣꯝꯕꯤꯒꯤ ꯃꯃꯥꯒ ꯃꯃꯥ ꯆꯧꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯏꯐꯕ ꯅꯨꯄꯤ ꯆꯦꯟꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯔꯛꯄ ꯑꯗꯨ ꯇꯥꯔꯛꯏ ꯃꯣꯝꯕꯤ ꯑꯗꯨꯗꯒꯤ ꯀꯞꯄ ꯍꯧꯔꯛꯏ ꯑꯁ ꯑꯩꯅ ꯊꯥ ꯑꯃ ꯐꯥꯖꯤꯜꯂꯛꯏ ꯆꯦꯟꯕꯒꯤ ꯊꯥꯅꯈꯤꯕ ꯃꯇꯝ ꯌꯧꯁꯤꯜꯂꯛꯑꯦ ꯀꯥꯏꯅ ꯁꯦꯜꯒ ꯃꯌꯥꯝ ꯄꯨꯊꯣꯛꯇꯅ ꯃꯁꯤꯡꯒ ꯊꯤꯔꯨꯔꯤꯕ ꯑꯁꯤꯗꯤ ꯀꯩ ꯀꯥꯟꯅꯗꯣꯏꯕ ꯑꯁꯤꯗꯤ ꯍꯧꯖꯤꯛꯇ ꯀꯞꯄꯤꯅꯤꯅꯦ ꯃꯤꯅ ꯍꯥꯟꯅ ꯍꯥꯏꯕ ꯋꯥꯗꯤ ꯇꯥꯗꯦ ꯁꯦꯜꯁꯨ ꯃꯌꯥꯝ ꯑꯃ ꯂꯧꯊꯣꯛꯄꯤꯔꯝꯃꯅꯤꯅꯦ ꯃꯥꯅ ꯊꯥ ꯑꯃ ꯉꯥꯏꯌꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤꯅꯤ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯔꯤꯅꯤ ꯑꯗꯨꯒ ꯃꯥꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯆꯦꯟꯈ꯭ꯔꯦ ꯑꯩꯅ ꯅꯨꯄꯤ ꯑꯇꯣꯞꯄꯗ ꯌꯦꯡꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯀꯥꯟꯗꯁꯨ ꯃꯥꯅ ꯌꯦꯡꯉꯣꯏ ꯍꯥꯏꯔꯤꯅꯤ ꯑꯗꯨꯒ ꯃꯥꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯆꯦꯟꯈ꯭ꯔꯕ ꯑꯗꯨꯗ ꯅꯪꯅ ꯊꯥꯖꯔꯤꯕ ꯑꯗꯨꯅꯤ ꯑꯩꯅ ꯉꯛꯂꯤꯁꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯠꯇ ꯌꯦꯡꯂꯣꯏ ꯍꯥꯏꯔꯝꯕ ꯑꯗꯨꯅ ꯅꯨꯄꯤ ꯑꯃ ꯆꯦꯟꯈ꯭ꯔꯦ ꯁꯤꯅꯤ ꯅꯨꯄꯥꯒꯤ ꯊꯃꯣꯏ ꯑꯁꯤ ꯈꯪꯂꯕ꯭ꯔꯥ ꯑꯄꯪꯕꯤ
ꯅꯪꯒꯨꯝꯕꯁꯦ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯊꯅꯝꯗꯣꯏꯕ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯨꯄꯥꯗꯨꯁꯨ ꯇꯧꯕ꯭ꯔꯣ ꯀꯩꯅꯣꯍꯦ ꯅꯨꯄꯥ ꯈꯨꯗꯤꯡ ꯃꯥꯟꯅꯗꯦ ꯑꯩꯒꯤ ꯅꯨꯄꯥꯒ ꯌꯥꯏꯐꯕꯒ ꯃꯥꯟꯅꯕ꯭ꯔꯣ ꯀꯩꯅꯣꯅꯦ ꯃꯣꯝꯕꯤ ꯈꯨꯝꯗꯦ ꯋꯥ ꯀꯞꯂꯒ ꯂꯩ ꯑꯗꯨꯒ ꯁꯦꯜ ꯃꯌꯥꯝ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯁꯤ ꯃꯌꯥꯝ ꯑꯁꯤꯅ ꯀꯩꯗꯧꯗꯣꯏꯕ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯋꯥ ꯀꯞꯂꯛꯏ ꯊꯣꯏꯕꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯂꯒ ꯃꯣꯝꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯌꯥꯔꯤꯁꯦ ꯇꯣꯛꯑꯣ ꯆꯠꯈꯤꯕ ꯃꯥꯗꯤ ꯆꯠꯆꯈꯤꯁꯅꯨ ꯉꯟꯅ ꯆꯠꯈ꯭ꯔꯤꯁꯦ ꯐꯔꯕꯅꯤ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧꯗꯣꯏꯅꯣ ꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯦ ꯑꯩꯈꯣꯏꯒꯤ ꯏꯗꯣꯝꯆꯥ ꯍꯣꯏꯔꯣꯝꯗꯅꯦ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯂꯩꯌꯦ ꯊꯣꯏꯕꯤ ꯅꯨꯄꯥ ꯀꯥꯏꯅꯕꯩ ꯀꯞꯄ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤ ꯅꯨꯄꯥ ꯑꯃꯃꯨꯛ ꯄꯨꯁꯤꯜꯂꯛꯀꯅꯨꯗ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯋꯥ ꯀꯞꯄꯤ ꯊꯣꯏꯕꯤ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯃꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯇꯞꯅ ꯊꯦꯝꯖꯤꯟꯕ ꯍꯧꯔꯛꯏ ꯁꯤ ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯦ ꯑꯩꯅꯅꯦ ꯈꯪꯂꯕꯅꯤ ꯃꯗꯨꯒꯤ ꯌꯥꯏꯐꯕ ꯍꯥꯏꯕ ꯑꯉꯥꯡꯗꯣ ꯁꯣꯏꯗꯅ ꯀꯩꯅꯣꯝꯃ ꯇꯧꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯗꯧꯕ ꯑꯗꯨꯁꯨ ꯅꯪꯗꯤ ꯊꯕꯛ ꯆꯤꯜꯂꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯩꯒ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯐꯪꯗ꯭ꯔꯦ ꯃꯣꯝꯕꯤ ꯀꯞꯄꯗꯨ ꯈꯔ ꯍꯟꯊꯩ ꯊꯣꯏꯕꯤ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯔꯛꯏ ꯇꯣꯛꯑꯁꯤ ꯑꯉꯥꯡꯗꯨꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯎ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪꯒꯤ ꯅꯋꯣꯡꯁꯦ ꯅꯪꯅ ꯏꯆꯝ ꯆꯝꯃꯁꯨ ꯃꯤꯅꯗꯤ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯈꯣꯡꯒꯨꯜ ꯇꯥꯗꯕ ꯃꯤ ꯃꯥꯜꯂꯤ ꯅꯪꯅꯗꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯩꯁꯨ ꯈꯟꯗꯦ ꯑꯗꯨꯃꯛ ꯏꯆꯝ ꯆꯝꯅ ꯂꯩ ꯁꯥꯎꯅꯤꯡꯂꯁꯨ ꯍꯦꯛꯇ ꯄꯦꯟꯈꯩ ꯁꯥꯎꯗꯣꯛꯏ ꯀꯞꯅꯤꯡꯂꯁꯨ ꯍꯦꯛꯇ ꯄꯦꯟꯈꯩ ꯀꯞꯊꯣꯛꯏ ꯉꯥꯡꯅꯤꯡꯂꯁꯨ ꯄꯦꯟꯈꯩ ꯉꯥꯡꯊꯣꯛꯏ ꯅꯪꯅꯗꯤ ꯀꯩꯁꯨ ꯈꯟꯖꯗꯕ ꯃꯤꯅ ꯅꯪꯁꯦ ꯑꯉꯥꯎ ꯑꯐꯩ ꯑꯣꯏꯅ ꯎꯕꯤꯕ ꯃꯣꯝꯕꯤ ꯋꯥ ꯉꯥꯡꯗꯦ ꯊꯣꯏꯕꯤꯁꯨ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ ꯁꯤ ꯃꯨꯟꯅ ꯇꯥꯎꯁꯤ ꯅꯨꯄꯤ ꯍꯥꯏꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯨꯕꯅꯤ ꯁꯃꯥꯖꯀꯤ ꯃꯤꯅꯨꯛ ꯌꯥꯝꯅ ꯆꯪꯕꯅꯤ ꯅꯪꯅ ꯁꯨꯃꯥꯏꯅ ꯏꯆꯝ ꯆꯝꯅ ꯂꯩꯔꯁꯨ ꯃꯤꯅꯗꯤ ꯅꯪꯒꯤ ꯃꯇꯨꯡꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯗꯣꯏꯅꯤ ꯑꯗꯨꯗ ꯏꯃꯥꯁꯨ ꯏꯀꯥꯏꯅꯤ ꯕꯕꯥꯁꯨ ꯏꯀꯥꯏꯅꯤ ꯌꯥꯏꯐꯕꯒꯤ ꯋꯥꯈꯜꯗꯣ ꯀꯥꯎꯊꯣꯛꯎ ꯃꯥꯒꯤ ꯋꯥꯁꯦ ꯁꯨꯡꯄꯨ ꯍꯦꯛ ꯄꯨꯁꯤꯜꯂꯔꯣꯏꯁꯤ ꯍꯧꯖꯤꯛ ꯅꯪꯁꯦ ꯌꯥꯝꯅ ꯁꯦꯝꯗꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯤ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯗꯣꯏꯕ ꯑꯁꯤꯕꯨ ꯀꯩꯅꯣ ꯑꯩ ꯒ꯭ꯌꯥꯟꯒ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜꯗꯤ ꯐꯅ ꯌꯥꯝꯅ ꯂꯧꯈꯤꯕꯅꯤ ꯍꯣꯏꯁꯦ ꯇꯣꯛꯑꯁꯤ ꯃꯥꯒꯤ ꯋꯥꯁꯦ ꯃꯥꯒꯤ ꯋꯥ ꯁꯨꯡꯄꯨ ꯄꯨꯁꯤꯜꯂꯔꯣꯏꯁꯤ ꯅꯪ ꯍꯧꯖꯤꯛ ꯅꯁꯥꯅ ꯅꯁꯥꯗꯣ ꯅꯨꯄꯤ ꯑꯃꯒꯨꯝꯅ ꯁꯦꯝꯗꯣꯛꯀꯗꯕꯅꯤ ꯑꯩ ꯅꯨꯄꯤ ꯑꯣꯏꯔꯤꯁꯤꯗ ꯀꯃꯥꯏꯅ ꯑꯃꯨꯛ ꯁꯦꯝꯗꯣꯛꯇꯣꯏꯅꯣ ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ ꯅꯪꯒꯤ ꯂꯤꯆꯠ ꯁꯥꯖꯠꯇꯣ ꯐꯖꯅ ꯁꯦꯝꯗꯣꯛꯁꯦ ꯍꯥꯏꯕ ꯀꯃꯥꯏꯅ ꯁꯦꯝꯗꯣꯛꯇꯣꯏꯅꯣ ꯑꯗꯨꯕꯣ ꯑꯩꯕꯨ ꯉꯝꯒꯗ꯭ꯔꯣ ꯉꯝꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯁꯥꯅ ꯅꯁꯥ ꯁꯦꯝꯗꯣꯛꯄꯕꯨ ꯀꯩꯗꯧꯕꯒꯤ ꯉꯝꯂꯣꯏꯗꯣꯏꯅꯣ ꯀꯃꯥꯏꯅ ꯁꯦꯝꯗꯣꯛꯇꯣꯏꯅꯣ ꯑꯗꯨꯒꯤꯗꯤ ꯑꯩ ꯍꯥꯏꯒꯦꯁꯦ ꯃꯨꯟꯅ ꯇꯥꯎ ꯑꯍꯥꯟꯕꯗ ꯅꯪꯒꯤ ꯁꯥꯎꯒꯟꯕ ꯑꯗꯣ ꯁꯥꯎꯒꯜꯂꯣꯏꯗꯕ ꯑꯗꯨꯕꯨ ꯑꯩꯅꯔꯣ ꯁꯥꯎꯅꯤꯡꯂꯗꯤ ꯁꯥꯎꯕ ꯇꯥꯕꯅꯤ ꯍꯩꯃ ꯑꯗꯨꯅꯦ ꯑꯩꯅ ꯁꯦꯝꯗꯣꯛꯑꯣꯅ ꯍꯥꯏꯔꯤꯁꯦ ꯍꯣꯏ ꯃꯈꯥ ꯍꯥꯏꯔꯛꯑꯣ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯉꯥꯡꯅꯤꯡꯂꯦꯅ ꯌꯥ ꯉꯥꯡꯕ ꯇꯧꯔꯣꯏꯗꯕ ꯑꯗꯨꯒ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯄꯗꯣ ꯅꯪ ꯆꯠꯂꯅꯨ ꯏꯃꯥ ꯑꯣꯏꯅ ꯆꯠꯍꯜꯂꯣ ꯏꯃꯥꯅ ꯆꯠꯂꯗꯤ ꯃꯣꯏ ꯁꯦꯜ ꯑꯃꯠꯇ ꯄꯤꯔꯛꯎ ꯍꯥꯏꯕ ꯌꯥꯔꯔꯣই ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯃꯤꯒꯤ ꯁꯦꯜꯕꯨ ꯍꯦꯛꯇ ꯍꯥꯠꯄ ꯌꯥꯕ꯭ꯔꯣ ꯃꯣꯝꯕꯤ ꯈꯨꯝꯗꯦ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯀ ꯍꯟꯅ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯅꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯕ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕ ꯏꯃꯨꯡ ꯋꯥꯏꯔꯝ ꯁꯤꯠ ꯅꯥꯟꯅ ꯊꯝꯕ ꯃꯔꯨꯑꯣꯏꯅ ꯏꯁꯧ ꯂꯥꯡꯗꯕ ꯑꯁ ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯥꯏꯗ ꯑꯗꯣ ꯌꯥꯏꯐꯕ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯥꯗꯣ ꯂꯝꯕꯤꯗꯒ ꯊꯦꯡꯅꯔꯗꯤ ꯑꯩꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯂꯝꯕꯤꯗ ꯊꯦꯡꯅꯔꯗꯤ ꯎꯁꯤꯟꯅꯗꯕꯤ ꯆꯠꯂꯣ ꯃꯥꯅ ꯀꯧꯔꯛꯑꯒꯅ ꯏꯆꯝ ꯆꯝꯅ ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ ꯀꯩꯀꯥ ꯍꯪꯂꯒ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯂꯩꯊꯣꯛꯑꯣ ꯑꯗꯨꯒꯤꯕꯨ ꯀꯩꯅꯣ ꯃꯥꯅ ꯑꯗꯨꯝ ꯅꯪ ꯀꯧꯕ ꯉꯝꯂꯣꯏꯗꯕꯅꯤ ꯑꯗꯣ ꯑꯩꯁꯦ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯁꯤꯒꯤ ꯋꯥꯁꯦ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯉꯝꯗꯗꯅ ꯐꯅ ꯀꯨꯏꯅ ꯂꯩꯔꯕꯅꯤ ꯅꯪꯒꯤ ꯅꯋꯣꯡꯗꯨꯗ ꯑꯩꯁꯨ ꯍꯥꯏꯕ ꯉꯝꯗꯕ ꯀꯩ ꯋꯥꯅꯣ ꯍꯥꯏꯔꯛꯑꯣ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥ ꯍꯣꯏꯔꯣꯝꯗ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯂꯩ ꯍꯥꯏꯕ ꯑꯃꯒꯤ ꯋꯥ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤ ꯑꯃꯃꯨꯛ ꯄꯨꯁꯤꯜꯂꯛꯑꯕ ꯍꯧꯖꯤꯛꯀꯤ ꯅꯠꯇꯦꯗ ꯋꯥꯃꯥꯡ ꯍꯥꯟꯅ ꯌꯥꯟꯕꯒꯤ ꯋꯥꯅꯤ ꯑꯩ ꯍꯥꯟꯅ ꯋꯥ ꯍꯥꯏꯔꯛꯈꯤꯒꯦ ꯑꯗꯨꯝ ꯇꯥꯎ ꯅꯨꯄꯥꯗꯣ ꯌꯥꯝꯅ ꯐꯩ ꯍꯥꯏꯌꯦ ꯅꯨꯄꯤꯁꯨ ꯊꯤꯗ꯭ꯔꯤ ꯑꯩꯈꯣꯏꯗꯒꯤ ꯊꯥ 1-2ꯗꯤ ꯍꯟꯒꯅꯤ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯥꯗꯨꯒ ꯏꯗꯣꯝꯆꯥꯒ ꯈꯪꯅꯕ ꯖꯥꯠꯅꯤ ꯑꯗꯨꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯒ ꯅꯪ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯧꯗꯣꯔꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯗꯧꯕꯗꯣ ꯑꯗꯨꯝ ꯐꯔꯛ ꯇꯥꯔꯒ ꯂꯩꯔꯤ ꯃꯤ ꯃꯁꯛꯁꯨ ꯈꯪꯗꯕꯗꯨꯕꯨ ꯀꯩꯅꯣ ꯃꯁꯛꯀꯗꯣ ꯌꯥꯝ ꯐꯖꯩ ꯍꯥꯏꯕꯅꯤ ꯍꯣꯏ ꯑꯗꯣ ꯁꯤ ꯋꯥꯁꯤꯅ ꯑꯩ ꯏꯃꯥ ꯍꯣꯏꯗ ꯍꯥꯏꯔꯒꯦ ꯑꯗꯣ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯉꯁꯤꯗꯤ ꯑꯩꯒ ꯄꯨꯟꯅ ꯑꯩꯈꯣꯏꯗ ꯂꯩꯔꯨꯁꯤ ꯂꯥꯛꯑꯣ ꯑꯩ ꯅꯪꯒ ꯁꯥꯟꯅꯗꯧꯕ ꯋꯥꯔꯤ ꯌꯥꯝꯅ ꯂꯩ ꯍꯣꯏ ꯆꯠꯁꯤ ꯑꯩ ꯏꯃꯥ ꯍꯣꯏꯗ ꯑꯝꯇ ꯍꯥꯏꯔꯝꯒꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯔꯒ ꯊꯣꯏꯕꯤꯒ ꯄꯨꯂꯞ ꯆꯠꯈ꯭ꯔꯤ
Somda yaifabagi yumdani. Wari pumba khanglaba yaifabagi mamana machaga mamani khaktang leiba ka adugi tanja lauraga hairi. Nangbu ije mombi tu na kamaina tauba. Kaino kamaina tauba haibabu. Mangwandagi thidokpa yanabani. Aina nupi chelisi. Hoine. Adubu nangbu ije du lambida thingnabada kauba ngamgadro. Khangdeda. Ngamgadababu mande. Kamaina bu ngamdoino. Wahai amatang singdokpanadi phabani. Asha aduni hin tanjakre. Magi wasi dosi ima. Ai thoge. Asi hairaga yaifaba haugatlaga thokre. Thoibina wa kaya hairaga themjinbiba adudagidi mombi ka hena hongli. Haniki sauganba machil kanba mombi do oidri. Yumdagi mapan phauba pakna thokdri. Tha ahom lom asida mombi anaubi mombi ama onkre. Luhongbagi wa aduso makhoi punna wari sari. Nupa aduso mombiga masak khangne. Nupa mayumdaso luhongba thusinaba hairakpadagi. Luhongba adu yamna thuna hongli. Manasu maral mathum tanjarabanina. Luhongba adudi yamna ningthisana dumdamda hongli. Mombi luhongba numitni. Mauna ha anikak suru tawduna wari sane. Mombi sidi masakpu onthokna phajathokrene. Nupi amaduna amo. Masaktana tibima mombi si hanagi mombi du natrabani. Yamna hongli. Gyanchu yamna tarabani. Hoine. Adum haina laikai mi makhina loina haini. Bora sisu masakpu onthokna yengba nungaikre. Imongsu nungai haigam tawine. Haibani. Phari. Mana sumaina gyantana nungai na pankhiba asi. Asina phari. Asumna. Mombi gi licha sajat bomba hongduna matik chaba imong amagi mag oiduna. Yamna nungaina magi lemhawa punchi mate khara adu len khirami.